ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯈꯪꯗꯅ ꯁꯥꯎꯟ ꯗꯕꯤꯡ ꯇꯧꯗꯨꯅ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯥꯔꯇꯤꯁꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯣꯖꯥ ꯍꯣꯔꯦꯟ ꯌꯨꯝꯗꯁꯨ ꯐꯣꯟꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯣ ꯀꯔꯤꯒꯤ ꯇꯥꯛꯇꯅꯤ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯔꯤꯕꯣ ꯑꯣꯖꯥꯅ ꯀꯥꯎꯔꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯑꯣꯖꯥ 이베마 아두니다나 하영 자르가 덕터 오유 ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯁꯦ ꯍꯦꯛꯇ ꯇꯨꯝꯅꯤꯡꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯇꯧꯕꯅꯦ 너희 어자는 강바세 헥다 tumning마네 마는 강바다 아이디 tum바 얌 야우레 ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯃꯇꯦꯛ-ꯃꯇꯦꯛꯇꯒꯤ ꯐꯅꯤꯁꯤꯡ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯒ ꯐꯤꯂꯝꯗꯒꯤ ꯗꯕꯤꯡ ꯇꯧꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯁꯥꯅ ꯗꯕꯤꯡ ꯇꯧꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥꯅ ꯗꯕꯤꯡ ꯇꯧꯗꯕꯅꯤꯅ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯟꯖꯩ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯩ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯅꯪꯅ ꯏꯄꯤꯡ ꯄꯤꯡꯅ ꯂꯥꯛꯏꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯦ ꯂꯥꯏ ꯍꯩꯇꯕ ꯃꯥꯟꯈꯤꯅꯦꯅ ꯏꯪꯂꯤꯁ ꯈꯔ ꯉꯥꯡꯒꯦꯗꯅ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯇꯝꯕ ꯆꯠꯂꯤꯗꯅ ꯑꯗ ꯑꯩꯅ ꯏꯪꯂꯤꯁ ꯈꯔ ꯂꯣꯜꯂꯨꯕ ꯑꯁ ꯌꯨꯝꯗꯅꯦ ꯃꯤ ꯄꯩꯒꯩ ꯂꯩꯍꯧꯔꯦ ꯍꯩ ꯅꯪꯅ ꯃꯤꯁꯤꯡꯗꯨ ꯏꯪꯂꯤꯁꯇ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦꯕ ꯃꯤꯔꯝꯗ ꯂꯩꯈꯤꯕ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯏ ꯅꯨꯄꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯨꯕ ꯍꯩ ꯃꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯨꯕꯗꯣ ꯃꯗꯨ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯁꯟꯅꯤ ꯂꯤꯌꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯔꯨꯕꯅꯦ ꯏꯌꯥ ꯅꯨꯄꯥꯁꯤꯕꯨ ꯏꯪꯂꯤꯁꯇ ꯁꯟꯅꯤ ꯂꯤꯌꯣꯟ ꯍꯥꯏꯗꯥꯏꯅꯦ ꯍꯩ ꯃꯗꯨꯗꯤ ꯈꯔ ꯊꯨꯅ ꯁꯤꯡꯇꯣꯛꯄꯅ ꯐꯩ ꯆꯠꯁꯤ ꯏꯌꯥꯅꯨꯄꯥ ꯍꯥꯏꯕꯁꯤ ꯁꯟ ꯏꯟ ꯂꯣ ꯍꯥꯏꯒꯗꯕꯅꯤ ꯁꯟꯅꯤ ꯂꯤꯌꯣꯟ ꯍꯥꯏꯕꯗꯨꯗꯤ ꯙꯔꯃ ꯀꯥꯏꯖꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯅꯤꯅꯦ ꯑꯣꯖꯥꯗꯤ ꯍꯥꯏꯗꯣꯛꯑꯒꯦ ꯆꯠꯂꯣ 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 ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ ꯄꯨꯔꯥ ꯃꯤ ꯃꯈꯜ ꯑꯃꯅꯤꯅꯦ ꯑꯪꯀꯜ ꯑꯦ ꯌꯥꯎꯔꯦ ꯀꯔꯤ ꯂꯩꯔꯦ ꯑꯪꯀꯜ ꯑꯩꯈꯣꯏ ꯃꯤꯇꯤꯡꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯊꯤꯜ ꯂꯥꯛꯄꯅꯤ ꯏꯁ ꯌꯥꯎꯔꯦ ꯅꯣꯏ ꯃꯤꯇꯤꯡꯁꯤꯕꯨ ꯅꯣꯏ ꯁꯨꯄꯔ ꯍꯦꯔꯣꯈꯩ ꯄꯨꯟꯗꯣꯏꯔꯣ ꯑꯩꯅ ꯍꯟꯗꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯗꯥꯏꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯝꯕ ꯃꯤꯁꯤꯡꯅ ꯉꯥꯎꯔꯦꯅ ꯁꯟꯗꯣꯛꯄ ꯃꯤꯁꯨ ꯌꯥꯎꯔꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯥꯎꯔꯦꯅ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯒ ꯂꯩꯀꯥꯏꯁꯦ ꯑꯑꯣꯟꯕ ꯑꯝꯇꯪ ꯄꯣꯔꯛꯍꯟꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯪꯀꯜ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ ꯌꯥꯕ ꯍꯥꯏꯕꯨ ꯍꯧꯖꯤꯛ ꯑꯑꯣꯟꯕ ꯄꯣꯔꯛꯑꯦꯅꯦ ꯈꯣꯡꯒ꯭ꯔꯥꯎꯅꯦꯅ ꯃꯅꯨꯡ ꯃꯄꯥꯟ ꯑꯣꯟꯅ ꯇꯩꯅ ꯁꯦꯠꯂꯦ ꯑꯑꯣꯟꯕ ꯄꯣꯔꯛꯑꯦꯅꯦ ꯍꯣꯏꯅꯦ ꯏꯟꯚꯥꯏꯠ ꯇꯤꯟꯕ ꯅꯪꯍꯧꯔꯣꯏꯅ ꯍꯥꯊꯨ ꯂꯥꯛꯄꯁꯤꯗ ꯁꯨꯄꯔ ꯍꯦꯔꯣ ꯁꯥ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ ꯃꯃꯥ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ ꯑꯣ ꯉꯁꯥꯏꯅ ꯍꯥꯏꯔꯝꯃꯕꯅꯦ ꯊꯣꯛꯂꯛꯑꯅꯤꯌꯦ ꯅꯨꯄꯤꯗꯣ ꯏꯆꯥ ꯅꯨꯄꯥꯁꯤꯗꯅꯦ ꯃꯈꯣꯡꯗ ꯇꯨꯔꯕꯅꯦ ꯃꯤ ꯍꯣ ꯍꯥꯕꯤꯔꯣ 이봉아, 아무튼 아이고. 넌 타벅 부디 암실렁가니. 아두부 이빠가 와리 영트 사시. 파모네세. 이봉아, 누피 하이버세. 피 아마각 레이버기 두칸다 예행보다 피 뿜나 먹자 가이름이버니. 아두금나 누피 마사두나 큰바 야박이 칼라가 낭 따부 루홍 콩동바 야래 하이세. 낭나 마부 얌 타가팜 톡버니. 아두나 낭수 야다바 야데고. ꯃꯃꯥ ꯅꯪ ꯈꯔ ꯊꯦꯝꯃꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯐꯤ ꯆꯈꯥꯏꯕ ꯒꯥꯏꯅ ꯍꯥꯏꯕꯗꯨꯗꯅꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯈꯔ ꯁꯥꯎꯈ꯭ꯔ ꯃꯥꯅꯤ ꯃꯃꯥ ꯍꯣ ꯁꯥꯎꯗꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯈꯟꯕꯕꯨ ꯐꯤ ꯈꯟꯕꯗꯧꯅ ꯈꯜꯂꯦꯌꯦ Inga chamna fazeido Ipam hongba damdedo Kaya ninti zariwa ꯑꯝꯇꯪ ꯉꯥꯏꯕꯤꯈꯣ ꯕꯥ ꯀꯔꯤ ꯁꯣꯝꯒ ꯃꯤꯅꯤꯠ ꯑꯃꯅꯤꯗꯪ ꯑꯁꯥꯏꯐꯥꯎꯇꯪ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯀꯩꯅꯣ ꯑꯁꯥꯏꯕꯨꯛ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯁꯤꯕꯨ ꯃꯥꯒ ꯕꯖꯥꯔ ꯆꯠꯂꯨꯁꯤꯅ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯗꯤ ꯁ꯭ꯇꯦꯞ ꯂꯧꯁꯜꯂꯛꯀꯅꯨ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗꯕ ꯅꯨꯄꯤꯅꯤ ꯅꯠꯇꯦ ꯑꯁꯥꯏꯐꯥꯎꯇꯅꯤ ꯑꯩꯒ ꯆꯠꯁꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣꯕ ꯁꯣꯝꯒꯤ ꯁꯛꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯌꯦ
ꯅꯪꯒ ꯆꯠꯃꯤꯟꯅꯗꯤ ꯄꯥꯈꯠꯇꯅ ꯁꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯟꯈꯤ ꯐꯗꯣꯏꯖꯥꯠꯂꯥ ꯉꯁꯤꯗꯤ ꯏꯟꯖꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯃꯍꯥꯎ ꯂꯩ ꯇꯣꯝꯕ ꯏꯟꯖꯥꯡꯁꯤꯕꯨ ꯀꯝꯗꯧꯒꯦꯅꯦ ꯇꯥꯃꯣꯕꯨ ꯍꯥ ꯌꯥꯔꯤꯕꯣ ꯅꯪꯗꯤ ꯋꯥꯀꯤꯡ ꯆꯠꯂꯣꯁꯨ ꯌꯥꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯁꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯀꯅꯥꯅ ꯍꯥꯎꯅꯤꯒꯦ ꯑꯗꯨ ꯌꯧꯔꯗꯤ ꯈꯪꯗ꯭ꯔꯦ ꯃꯤ ꯃꯌꯨꯝꯗ ꯆꯥꯕꯗꯤꯅꯦ ꯊꯥꯎ ꯉꯧꯒꯦꯔ ꯉꯧꯔꯣꯏꯔ ꯄꯪꯍꯥꯎꯗ ꯍꯥꯎꯏ ꯑꯦ ꯇꯣꯝꯕ ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯖꯥꯡꯁꯤꯕꯨ ꯇꯣꯝꯕꯧ ꯌꯦꯔꯨꯝ ꯈꯔ ꯍꯧꯔꯛꯀꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣꯕ ꯅꯪꯅ ꯆꯠꯇꯣꯏꯗꯨꯒ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯋꯥꯅꯤꯗ ꯃꯣꯏ ꯇꯥꯃꯣꯕꯨ ꯌꯥꯝ ꯍꯥꯎꯋꯦꯗꯥꯏꯅꯦ ꯑꯃꯁꯤꯗꯤ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦ ꯆꯥꯕ ꯌꯥꯝ ꯌꯥꯗ꯭ꯔꯕ꯭ꯔꯥꯕ ꯍꯣꯏ ꯑꯉꯥꯡꯅꯦ ꯃꯥꯗꯤ ꯈꯪꯗꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯈꯪꯅꯤ 이몽두부 산티 레이너바 까나다 까리 하게담노도 마주 강자라까니 야레세 오케이 다이라 그이노 마요음 레레 싸르게 Ai, kana lay. Nanay ay lay punamaki mapu iningtho. Anta oidaba ngangbada king na nabakulay si paking the king is karigino. Oida mangang bada kang kingak na basira iningtho. Mani. Paking the king is ni. Sarkar sembagi MLA khara wa khanari adugin iningtho. Aikoi imas laibak faida nungai daure aikoi mase mamau ngak dengai re magi hauzik ti fang daure mamau gaya miyam dagi bhot phang duna miyam gi pakholo oi na ba aina bhot kana ba sagai chauda yade ko bhot ki matam da di atum bi se kanai ko Aigi nupi ahal se thika matam daini atom bisina bhot karap daini Exam da mai paglakti haiduna awaba kay sulaygan. Maramdi pass tawrabasu thabak phangbagi wadi laite. Masibu kawi manamamiyeng haibado. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯣꯖꯥꯗꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯕꯁꯨ ꯀꯌꯥ ꯎꯗꯦ ꯊꯃꯣꯏꯒꯤ ꯋꯥ ꯈꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ Question haibasidi answer pidaba yade. Thamogi wa question hangba leitredana aduna tawdabane. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯉꯁꯤ ꯑꯣꯖꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯎꯅꯕ ꯐꯪꯖꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯊꯃꯣꯏꯒꯤ ꯋꯥ ꯈꯛꯇꯪ ꯐꯣꯡꯗꯣꯛꯏꯁꯤꯕꯨ ꯇꯥꯕ ꯋꯥꯕ ꯃꯤ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯅꯦ Kay leitani radio ga thugain tawhidunang tahudro. ꯑꯣꯖꯥꯗꯨꯁꯨ ꯅꯨꯄꯤ ꯑꯃꯇꯪ ꯊꯤꯖꯜꯂꯗꯤ ꯃꯥꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯇꯥꯖꯕ ꯌꯥꯕꯅꯤ ꯃꯌꯥꯝꯗ ꯇꯥꯍꯟꯗ꯭ꯔꯁꯨ Hoine he. Mayumda tabinaba leitadana mayam doina tahal leirene. Akoina hauji painariba phol sida loina khangba yaraba matamni. Kaiden phambisingna sizinariba polythene bag. Akoina sizinariba dukandagi pirakliba polythene bag. Masina akoida amangata kaya ama thoali. Aruga angangsingna chanariba uncle chikpi cover, kulkuregi cover. Masidagi oxygen sunge haibase kakpa yararoidaba wapamni. sir kurkure happy-ba uncle chip happy-ba plastic singsidagi karamna oxygen sunge haribanu sir Lali. Sum noksena phagi tawbanida. Wari do taba yadre. Baba akhoi ichine na amta leite sibu karigino baba Hey budu kai de leini ge. Masina tumbi ne na matam sandi tumdana. Matam khara ne na bo khoi da leiro. Se noi mamton khoi ne sana bo ka se achau ba leibi ni hai bane ba. Ko Angang ki fees piramde kamdog duino khangde da. senjau pai ba natraga di private school da tam ngambai wa leite da. Madugi mathakta bhen amu yauri mido. Boiler pu bai type ta phena ba tungi bangang mayam du di Aisu madu khali bani ne. सर मी अफाबम पुरै पुसन जरुर सर Pusalo. Hapen siga masak ne na ipang pang ba yang maladana. Kaidora. सर आंगांग फारगा रेंसम तालमगिनी सर आंगांग दुदि कपंदना ममाग लेहरी सर
ꯑꯄꯪꯕꯣ ꯅꯪꯅ ꯑꯉꯥꯡ ꯐꯥꯔꯒ ꯔꯦꯟꯁꯝ ꯇꯥꯟꯗꯤ ꯁꯔꯨꯛꯄꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃ ꯍꯥꯡꯉꯒ ꯂꯦꯝꯅ ꯁꯦꯜꯗꯨ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯆꯪꯉꯤꯁꯤ ꯍꯣꯠꯅꯔꯦ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯦ ꯐꯤꯂꯝꯗꯣ ꯁ꯭ꯋꯥꯏ ꯅꯝꯃꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯗ꯭ꯔꯦꯁꯇꯨꯒ ꯇꯝꯕ ꯅꯪ ꯍꯧꯖꯤꯛ ꯁꯤꯗꯣꯔꯕꯅꯤ ꯅꯨꯄꯤꯅ ꯐꯨꯗꯅ ꯅꯪꯒꯤ ꯁꯤꯅꯦꯃꯥꯒꯤ ꯗꯥꯏꯂꯣꯛꯇꯣ ꯁ꯭ꯋꯥꯏ ꯃꯤ ꯈꯤꯇꯪ ꯍꯥꯡꯕꯁꯦ ꯑꯁꯤꯗ ꯇꯧꯔꯣ ꯇꯝꯕ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯁꯤ ꯂꯥꯏꯅꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯌꯨꯝꯗ ꯍꯨꯟꯗꯣꯛꯂꯝꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯉꯨ ꯑꯦ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯦ ꯐꯣꯟꯗꯨꯕꯨ ꯂꯣꯛ ꯇꯧꯔꯒ ꯊꯝꯃꯝꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯨ 이베마, ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯅꯦ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯁꯤꯜꯂꯣꯏꯀꯣ. ꯀꯩꯅꯣ ꯃꯥꯅ ꯑꯃꯠꯇ ꯅꯠꯇꯅ ꯑꯅꯤ ꯑꯍꯨꯝ ꯀꯣꯏꯔꯝꯃꯤꯁꯤꯕꯣ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯐꯣꯟꯁꯤꯒꯅꯦ ꯄꯨꯟꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯦ ꯃꯥ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯝꯕ ꯅꯪ ꯍꯤꯡꯅꯕꯒꯤ ꯃꯔꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯅ ꯐꯨꯔꯒ ꯁꯤꯗꯩ ꯁꯔꯨꯛꯄꯨꯗꯤ ꯆꯠꯁꯤꯂꯥꯛꯑꯣ. Okay, Radful, ashi lai. Ngasidi nakoida wahang ama hangge. Ngasidi aigi ipok numitni. Aduna nakoy amatta siyalaroi. Adubo anaba amadilehen batay. Anaba anigi manungdagi apamba makhalu. Nangi nasadu da thak nikpa ama. Aduga nangna khanjabado hekta kaukiba. ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ. ꯏꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯗꯕ ꯑꯅꯥꯕꯗꯨꯗꯤ ꯊꯛ ꯅꯤꯛꯄꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ. ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯊꯝꯈꯤꯕ ꯌꯨꯗꯨ ꯀꯥꯎꯈꯤꯕꯗꯒꯤ ꯃꯥꯡꯗꯩ ꯁꯔꯨꯛꯄꯨꯗꯤ ꯅꯤꯛꯄꯗꯒꯤ ꯗ꯭ꯔꯣꯞ ꯈꯔ ꯇꯥꯈꯤꯕꯅ ꯐꯩ ꯏꯅꯤꯡꯊꯧ. ꯍꯥ